Bangladeshta Taratare Laksuba Manipuri Longi Kummei Pangthokhre Bangladesh Manipuri SAHITYA SANGSAD BAMSAS CHAHEE KHUDINGI PANGTHOKTUNA LAKLIBA Manipuri Longi Kummei Manipuri Language Festival 2026 ngasi ADAMPURBAZAR KAMALGOANJ MOULVIBAZARDA LEIBA TETAIGOAN RASID UDDIN UCHH VIDIYALAYAGI MITINSHANGDA Pangthokhre Imalon ngangsi, imalon ishi, imalon nungsisi haiba wakalonda pangthokiba Longi Kummei adugi manung channa class 6 tagina class 8 amadi class 9 tagina class 10 gi category ani thona angang singoiba Longi aiba chaying su pangthoki Maitai mek amadi Bengali lon anida wahang hangduna pangthokiba aiba changing aduda mahairoi cha maromna sarukyaki BAMSAS ki vice president Laichombam Prasant Kumar na thoromapu oiduna Imalon ki matangda afongba khana nainabag mifam amasu pangthoki Tharomadhu the Patriotic Writers Forum Manipur ki Secretary Rakesh Naurem Executive Member Nabakumar Oinam Live Member Yengkhom Baigachandra Chingtham Sangita Saknairabi Folk Singer Benita Laishram Amadi Tetaigoan Rashid Uddin Uch Vidiyalayagi Senior Teacher Y Ranjit Napuna Akhanaba Mitulen Oina Saruyaki Thauramgi manung channa BAMSAS ki maikaidagi PAWF Manipur ki mihut mangagi mafamda lengyan amadi momento khudol tamduna ikai khumnabasu utki Thauramgi ani shuba tangkakta mahiroi singgi aiba changing aduda makok mathang taraba category anigi mahiroi singda mana mathum piduna ikai khumnabasu utki asasa matute masih hajaraga tuna ko Saruk yamin na gali amasong saruk yamin na doon thorong asya mabuhay. Preparation lang na ba? Ado na imalon bulong siba Manipur General Secretary Marum Min Manipur Roja Rakesh Naurem. Masih guest of honor dari tim Bidiyalayaga Manipur Longi